ꯄꯥꯡꯒꯜꯁꯤꯡꯅ ꯃꯩꯇꯩ ꯁꯥꯔꯀꯥꯟꯗ ꯃꯩꯇꯩꯒꯤ ꯃꯃꯤꯡꯗ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯉꯒ ꯃꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯖꯠ ꯈꯨꯡꯒꯣꯏꯅꯕ ꯄꯣꯛꯁꯣꯒꯤ ꯀꯦꯁꯀꯤ ꯃꯅꯨꯡꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯁꯤꯒꯤ ꯀꯦꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯊꯣꯛꯆꯔꯤꯕꯅꯤ꯫ ꯂꯞ ꯖꯤꯍꯥꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯖꯋꯥ ꯏꯟ ꯍꯤꯟ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯗꯕ ꯌꯥꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯁꯤꯒ ꯃꯥꯒ ꯔꯤꯂꯦꯁꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯡꯒꯜꯅꯦꯁꯤ ꯀꯣꯟꯅ ꯈꯪꯉꯛꯄ ꯉꯥꯛꯇꯅꯦꯕ꯫ ꯁꯤꯒꯤ ꯃꯊꯛꯇ ꯃꯣꯏꯁꯤ ꯄꯣꯠꯁꯦꯟ ꯖꯥꯗꯨ ꯇꯧꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯇꯧꯕ ꯀꯦꯁ 95 ꯑꯩꯈꯣꯏ ꯃꯤꯠꯌꯦꯡꯗ ꯁꯤꯗ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯣꯏꯅ ꯇꯥꯕ ꯅꯠꯇꯕ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯩꯈꯣꯏꯅ ꯁꯦꯠꯇꯅ ꯂꯧꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯦꯁꯇꯤ ꯑꯣꯜꯃꯣꯁ 200 ꯍꯦꯜꯂꯦ꯫ ꯃꯩꯇꯩ ꯁꯥꯔꯀꯥꯟꯗ ꯇꯧꯁꯤꯟꯅꯔꯒ ꯁꯛ ꯂꯣꯠꯂꯒ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯇꯦꯟꯁꯤꯟꯅꯔꯤꯕꯁꯦ ꯁꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕ ꯆꯪꯉꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯌꯨꯝꯕꯥꯟꯗꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯀ꯭ꯂꯥꯁ 8 ꯇꯝꯂꯤꯕ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯉꯁꯤꯗꯤ ꯃꯤꯇꯣꯞꯅ ꯄꯥꯡꯒꯜꯁꯤꯡꯅ ꯃꯩꯇꯩ ꯁꯥꯔꯀꯥꯟꯗ ꯃꯩꯇꯩꯒꯤ ꯃꯃꯤꯡꯗ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯉꯒ ꯃꯁꯛꯁꯨ ꯃꯩꯇꯩ ꯑꯣꯏꯍꯜꯂꯒ ꯄꯨꯔꯥ ꯃꯣꯏꯁꯤ ꯂꯣꯠꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯁꯛꯁꯤ ꯂꯣꯠꯂꯒ ꯃꯩꯇꯩ ꯃꯥꯜꯍꯜꯂꯀꯥꯟꯗ ꯃꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯖꯠ ꯈꯨꯡꯒꯣꯏꯅꯕ ꯄꯣꯛꯁꯣꯒꯤ ꯀꯦꯁꯀꯤ ꯃꯅꯨꯡꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯁꯤꯒꯤ ꯀꯦꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯊꯣꯛꯆꯔꯤꯕꯅꯤ꯫ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯁꯦꯔꯤꯌꯁ ꯑꯣꯏꯔꯒꯦꯁꯦ ꯃꯌꯥꯝꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯀꯦꯁꯁꯦ ꯄꯣꯛꯁꯣ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯁꯦ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯀ꯭ꯂꯥꯁ 8 9 10 ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯗ ꯃꯣꯏꯅ ꯃꯩꯇꯩ ꯁꯥꯔꯀꯥꯟꯗ ꯇꯧꯔꯝꯃꯤꯅꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯗꯤ ꯆꯨꯝꯅ ꯃꯣꯏꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯊꯤꯡꯕ ꯂꯩꯇꯦ ꯃꯗꯨꯗꯤ ꯂꯣꯏꯅ ꯌꯥꯏ ꯂꯣꯅ ꯌꯥꯏ ꯑꯗꯨꯕꯨ ꯃꯩꯇꯩ ꯁꯥꯔꯀꯥꯟꯗ ꯇꯧꯁꯤꯟꯅꯔꯒ ꯁꯛ ꯂꯣꯠꯂꯒ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯇꯦꯟꯁꯤꯟꯅꯔꯤꯕꯁꯦ ꯁꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕ ꯆꯪꯉꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯣꯏ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯗꯕ ꯌꯥꯔꯔꯣꯏꯕ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕ꯭ꯔꯥ ꯂꯞ ꯖꯤꯍꯥꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯖꯋꯥ ꯏꯟ ꯍꯤꯟ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯣꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥ ꯉꯥꯛꯊꯣꯛꯆꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯇꯧꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯦꯁ ꯃꯌꯥꯝꯁꯦ ꯄꯨꯊꯣꯛꯑꯅꯦꯕ ꯁꯤꯗ ꯄꯨꯊꯣꯛꯏꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯃꯃꯥꯡ ꯑꯗꯨꯅ ꯉꯁꯤ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤ ꯑꯃꯗꯤ ꯄꯥꯡꯒꯜꯒꯤ ꯑꯦꯟꯇꯥꯌꯔ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯦꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗ ꯁꯨꯃꯥꯏꯅ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥꯗ ꯃꯣꯏꯅ ꯊ꯭ꯔꯦꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯗꯔ ꯇꯧꯔꯒ ꯁꯛ ꯂꯣꯠꯂꯒ ꯇꯧꯔꯤꯕꯁꯦ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤ ꯑꯥꯏꯟꯅ ꯌꯥꯕ ꯉꯥꯛꯇꯅꯤ ꯁꯤ ꯂꯣꯏꯅꯃꯛ ꯂꯣꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ FIR ꯇꯧꯔꯒ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯁꯤ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯗꯥꯏꯇꯅꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯃꯤꯕ ꯃꯩꯇꯩ ꯉꯁꯤꯒꯤ ꯃꯩꯇꯩ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯩꯇꯩꯁꯦ ꯑꯃꯨꯛ ꯉꯥꯛꯄ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ 100% ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅꯤ ꯃꯁꯤ ꯀꯅꯥꯝꯇꯅ ꯃꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯊꯣꯛꯇꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯁꯥꯅ ꯏꯁꯥ ꯉꯥꯛꯆꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯐꯨꯔꯨꯞ ꯉꯥꯛꯆꯕ ꯀꯟꯖꯕ ꯍꯥꯏꯕꯁꯦ ꯁꯤ 100% ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅꯤ ꯃꯁꯤꯗ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯣꯝꯗ ꯑꯗꯨꯁꯨ ꯂꯣꯒꯤ ꯃꯅꯨꯡꯗ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯈꯨꯗꯣꯡ ꯊꯤꯟꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯥꯡꯉꯛꯑꯕꯅꯤ나 ꯃꯁꯤ ꯀꯩꯗꯧꯕꯒꯤ ꯉꯥꯡꯉꯤꯕꯅꯣ ꯀꯔꯤꯒꯤ ꯐꯣꯜꯁ ꯑꯦꯂꯤꯒꯦꯁꯟ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃꯗ ꯃꯣꯏꯅ ꯁꯛ ꯂꯣꯠꯂꯒ ꯇꯧꯔꯤꯕꯁꯦ ꯁꯤꯒꯤ ꯃꯔꯝꯁꯨ ꯄꯤꯒꯗꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯅꯕꯁꯤꯅꯤ ꯁꯤ KKLꯅ ꯍꯥꯏꯗꯤ ꯃꯅꯨꯡꯗ KKLꯅ कुईरे मैं ऐसे आप कुईरे है बहुत सुपर लेवल सीरीज ना आप कुईरे अदुगा तोयना मैतेई पांगलगा मैतेई की मरकता खाना ना बसे याम तोयने सिनबदा केके सु अमन मोनि सिटी से पानी सिटी जो कोने सु मोइदा थाजलबनी अदुगा सिगी क्लैरिफाई तौद्रगदि अखोय लीगल एक्शन फॉर्म लोगनी इनरगा अखोयना तौनी हाबदि वफम नतेबा अखोयना ngasi फाउदा थेंगरबा केस से सिदा पोक्सो केस दा थेंगरबा मतमदा केस है पांगलना तो कोय अदुई तादि मोइ मनुंग करी एजेंडा लैबनो सिने कोना हंसे केस दुगी मनुंग समना हाइरबा आई पुदि पुथोंगिंग दबनिको सिदा डिटेल से लोइना कोइना येंबा मतमदा मागी सोशल मीडिया अकाउंट दगी करी दगी फोन नंबर दगी नुपी से खंगनबा मतमदा को मागी ममिंग से मागी आइडेंटिटी से मैतेई नि ताए पुलिस ना फारबा मतुंगा नत्रगना नुपी सिगा मागा रिलेशन लेरबा मतुंगा पांगने से कोना खंगबा गातरे
सिगी मथक्ता मोइसे पोसेन जादू तौबा ब्लैक मैजिक तौबा सिमक्ति कोइ हाइबो नोंगाइ तबैनिको तौबा केस निफुनो पन्जिर कोइ कोइ थेंग सिदा नतबदा अखोइना केस कोइना ताब नतबा मतेंग पांगिबा को अखोइना सेतना लहौबा हाइबा तारे अदुगुम केस ति ऑलमोस्ट 200 हेले मसि पब्लिक ता कोइना लोइ पुथोबा यादब पुथोतबने ngasi अखोइगी मणिपुर कांगलेपा हाइना अखोइ ngasi मसिदा पादुना मैथैना अखोइ ngasi याम सथोकचना पृथ्वीगी लैमाइदे कोइना याम सथोक ngasi हिंजरी बिसा करीबन वाले मतलब इपा इपुसिंग दुना एखोइबु ngakpi shenbiramduna एखोइगी सदानौदा सादोंदुना एखोइसे अतुकि मतिक फजना गाइड तौबदा थंबिरमगिदमुदा ngasi एखोइसे मैथै अमनेना याम प्राउड कोइना कोइ ले ngombi ngasi ipa ipusiंग दुना अखोइबु ngakpi दमदब तारगदि कन्बिरमदब तारगदि ngasi अखोइगी लेगेसी कराइ लेगे मधुकी सेम थिंग इपा इपुना तौरमदो मसी ngasi अखोइ लेरिबा अखोइ मैथै अखोइना मधु तौबा हाइबसे मसी अखोइगी तंगाइ फरबा पोत अमनि हाइबसे अखोइना हाइजनि अदुना अखोइना सही तरुक तरेसिदा अखोइगी सेंसल सिंगसी मितोक द मयुम पादना बा हाइना अखोइना मनुंगदा लेकाइ लेकाइ द चतना माया बाइबी इमा इबेल सिंग मयाम सन्ददना अखोइना खुंगंगी लेवलदा अमदि स्कूल कॉलेज दा चलगा अखोइना अवेयरनेस तौबी करम अवेयरनेस कोई मिथोक तब यूं पादना बा इना नाइलू कन्ना कोई तमता यामना फसब वखलोंदा कोइना हाइरी पोस्टिंग से अवेयरनेस तो चचब मसी लोगी एंगल से तो तक कहंदना कोई तौसले सिसे अनदर एंगल लबदना अखोई की इचल सेदा कोई टॉप सेल लबने कोई पी नोई सेक्शन लु हाइ नोई सेक्शन लु नोई की दमता कोई की लई अदु बु चामा नोई नसान नसा केयर लोजग दुबनी हाइ कोई की पॉप सेल समने अदुका अखोई की मथकता अखोई मैथै नुपीसिंग मोइना मोइथें तौबा तौबगा लौरिबा मिसिंदो अदुदसु अखोइना इनडाइरेक्टली अखोइ हिट तौ नोइसु सिदि थबसे नोइ लेथौ हाइबा मथांग सारिना मिलिटरी कांबुसिंदा अखोइना चिठी अमा पिसलगादा यामना चावबा फोर्स प्रोपेगेंडा अमदि एलिगेशन हाइबा तारे कोइ मदिदिगि मोइना सुमाइना तौबिबदगी अखोइना सि मीडिया गी ममांग थोकतेदना को थोकसरपनि थमजनिगि दो वफमदि ngasi फावबा अखोइ कमलेपा कमलुना सही तरे मुझे संक्षिप्त लेबाक की दमता अमदि फुर की दमता तौजरपा अखोइ अदुम थबक थोरम नातनी हाइरिबा थबक तमसी अखोइगी इंडियन कॉन्स्टिट्यूशन द पीरिबा लॉ सिगी लॉ की वांगदा अखोइ थबक अम तौजदे हाइरिबा विदिन द फ्रेमवर्क सिगी मनुंगा अखोइ थबक तौजरम नातनी अदुबु याम लाइबम थेबदि हाइरिबा कमिटी सिना अखोइगा तौरिबा थबक सि यामना अखोइगी प्रोपेगेंडा सातोपा अखोइगी कम्युनिटी ओइबा अदुगुमनबा यांग साखनरबगी मारबा मवंगदा ओनि सिटी थाजलबनि मसिदा अखोइना मयामना पब्लिकता अखोइना हाइजनिंगबदी मसि फावबा अखोइ कंगलेपा कन्मुलुकना तौजरेबिसि मसिगी मनुंगदा अखोइना पब्लिक की डोमेनदा याम थोक्तना याम शांति ओइना मनुंगदा अखोइना अखोइगी इलेचासिंग अमदि इफुरुकी लेरिबा इनाकी बोरो लाइनिंगी बोरो अमदि अखोइगी नुपी अंगांगी बोरो हाइरिबसिंग असि अखोइना सखतबा अमदि कन्ननबैदमता अखोइना तुमिन्ना होदजरबनि अदुबु हाइरिबा कमिटीसिना अखोइना तौबिबा थबकसि कराइफु यावना अखोइना फुरुकीदमता तौबि हाइबसि सुखं खंदना सुमु उदना मखोइना ngasiदी अखोइदा असौबा एलिगेशन अमा तौबे मसी एलिगेशन से अखोइ पब्लिक डोमेन दा अखोइ सेंथोकपा याबा मथौ ताइ अमदि अखोइगी ngasi लेबिरिबा मैथै इसिलिनाउसिंग इसी इसिलसिंगसु अखोइना तौजरिबा थबक से या फसना खंबा मथौ ताइ हाइबदुनि अखोइना तौजरिबि